Kakching district ki Hianglam Natekong amadi Khoidumda combined security force na thiba humbagi thabak chathabada nongmai amadi granite na chingba potlam kaya fagat kray. Impact News sa fangba pauda akak na bapaw mafangbadagi Kakching district ASP Thokchom Bikramjit Singh Mediang Makada Kakching Commando Hianglam Police Station gitim amadi A126 Battalion BSF ki apunba kangbu amana Hianglam Natekong amadi Khoidumda thiba humbagi thabak chathake. Ayuk pung taruk khare helak padagi pung anirom chathakiba thiba humba aduda khoidum mamang laikai Intervillage Road manaktagi country made pistol ama detonator yaudaba 36mm KI hand grenade mari Chinese hand grenade ama tube launcher mga kapayariba maru tara yauba magazine ama galoinana carbine ama tear smoke cell nipan smoke grenade ama charger amadi battery galoinana baufeng wireless set amani ama fangbangapke Kulai Singh adu Hianglam Police ta sinakibagaloinana kaya samasu register tawkhre haide.